मैम वारी से यामना नुसिमन किना आइना थेंगनरुबा वारी नि समाय तौना मैमदा शेयर तौजनिंगना आइना वीडियो से तौजरपनी खंदे मैम ए वारी से लिबदा आइना ओइना कपिंग चिनबालददी नोफे नोफे तौरगा थमोइदा कपी मैम ngasidi ओजा अमगा छात्र अमगी याम नुसिबा अदुगुंबा ओजा अमगी खुत्तगी छात्र अमा करम हाइना मी अमा ओइखिगे हाइबगी मतंगदा अयहाक वारी से ngasi हौजगे कनो तौबनी स्कूल अमदा अखोइगी ओजा अमा नौना पोस्टिंग ओइजरकपा था मुक्तंग फारे अदुगा माना स्कूल से कारकपा मतमदा क्लास सिदा मिट खुदिंगी माना हे चंगपगा गुड मॉर्निंग अदुइदी आई लव यू ऑल हाइबा से मिट खुदिंगी हाय अदुबु आई लव यू ऑल हाइबा सिगी तुंगदा ओजा सिगी थमोइदगी ओइना आई लव यू ऑल हाइबा नते मरमदी क्लास तुदा अंगांग मखक मागी मित्ता मिट नाबा मा तुकचबा हंगोइबा नुसिदबा फावबा अंगांग मा लई करी मरमगिनो अंगांग अदु ओजा अदुना नुसिदबा हंगोइबा तुकचबा हंगोइबा तौरिबसे हाइबसिगी मतंगदा असिगी वीडियो से मियंग तामिनसी यामना मोटिवेट ओइबा एजुकेशन ओइगदबा वीडियो नि मयाम मियंग तामिनसी क्लास असिदा निमि खुदिंगी गुड मॉर्निंग आई लव यू ऑल हाइबसिदा अंगांग अमसी माना तुकचबा हंगोइबसी नुमि खुदिंगी अंगांग असे करी मरमगिनो तुकचरिबसे हाइबदा नुमि खुदिंगी यूनिफॉर्म मागी मोटपा अदुगैदी मसम मना इफा फाबा लाइरिक मसिंग सुना पुरक्तबा पारा हंगसु ngамदबा मतम चाना क्लास कारप ngамदबा सी थामुक से सुम तौसलकपसिदा ओजासिना छात्रसे नुमि खुदिंगी चैदा ngang फावदा होंदोक्तबसे उबदा ओजासिना छात्रसी यामना साउनिंगबा यामना साउनिंगबा मियेंग amda नुसिदबा मियेंग अमा नुसिदबा वखल अमा पोगा लैरे अदुना एग्जाम लाको मतमदा अखोइगी मंथली एग्जाम लाको मतमदा मागना प्रोग्रेस रिपोर्ट सी पीबा मतमदा मागना ई मसिगे अंगांगसिदी यू आर नॉट गुड अदुगगी मतम चाना लाक्ते अदुगी दु तोबा ngamde दा समाय तौर ईबसिदा अदुगी प्रोग्रेस रिपोर्ट से डायरेक्ट प्रिंसिपल दा यौरगा अदुदगी मागी मयुमदा यौहिदबा अदु प्रोग्रेस रिपोर्ट तो अदुदा प्रिंसिपल की खुत्ता यौरे हजिकी ओजा सिना इबा क्लास टीचर सिना इबा वहाई असि प्रिंसिपल अदुदा यौरे यौरगा प्रिंसिपल सिना पाबदा हाय करिनो तौरिबसे आइना माना ओजा अदुगुंबा ओजा अंजलिदो कौरो हैना पियोंदा पाउ थारगा कौरगा हंगबसिदा नंगना करिनो अंगांगसिगी मरमना नंगना इरिबसे सुमाइना राजू कोबा अंगांगसे राजू कोबा अंगांगसिगी प्रोग्रेस रिपोर्ट नंगना सुमाइना हाइदी माना फतबा मागी कनगुंबा ngata नंगना इरिबसे करिनो ओजा अंजलि हाइदुदा ओजा अंजलि ओजा सिना खुमे मैम सुमाइ तवी अंगांगसे नोंगमता मा परा फादे नोंगमता मतम चाना स्कूल लाक्ते वैदिम फिमरोन मोटली अदैदी हाइबा इनदे सिगुंबा मरमना आई इबनी आइना हस अदुदी नंग तहुम थोक्तेदा आइना हाइबसिदा माइ तौरगा फरे आइना अदु निमितमा अंजलि से थादोखरे ओजा अंजलि से मदगी प्रिंसिपल ना सागी पियोन से कौरगा हाइरे सुमाइ तौना माधव नंग कनोगी हजिकी क्लास 5 तमिबा क्लास प्राइमरी थाकी स्कूल नि अदुदा सी अंगांगसिगी राजूगी अंगांगसिगी क्लास माना पिलिंगैदगी तमुकपा मागी रिपोर्ट मयाम मागी क्लास वर्क होमवर्क की कॉपी तगना मागी कनो पुनमक्से ओजा अंजलिदा मागी टेबल दा थेलु चोइना याम फनी ओजा आइना अदुमाइ तौरगा कनोगी ओजा अंजलिगी टेबल दा राजूगी हानगी हौरकिबा नर्सरी क्लास 1 2 3 4 पुनमकी मागी कॉपी मागी प्रोग्रेस रिपोर्ट पुनमक्से यहोले यहोनबा मतमददी क्लास 4 की एग्जाम दा ओजा ओइरखिबा ओजा अमना राजूगी सिदा इरमी राजू असी यामना फबा छात्रनी मादी कनोदगी हौना पिलिंगेदगी हौना यामना क्लास दा टॉप ओइबा अंगांगनी अदुबु मतम खरा से महाके ममा से कैंसर नारगा लैरे अदुना महाकसे मतम चाना स्कूल यौरक्पा ngamde अदुगा लाइक लाइसुगी थाकसु नेमथबा हौरे ना इरखी दे मथंगी कनोदमु सर्टिफिकेट अमदमु मथंगी कनोदमु येंगबतदी करी इरमगे हाइबबु
ꯔꯥꯖꯨꯒꯤ ꯃꯃꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯨꯝꯅꯃꯛꯅ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛꯅ ꯔꯥꯖꯨꯁꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯆꯦꯛꯁꯤꯟꯕꯤꯕ ꯃꯥꯕꯨ ꯍꯦꯟꯅ ꯊꯣꯏꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯧꯕꯤꯕ ꯆꯦꯛꯁꯤꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯅ ꯏꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯗꯣ ꯎꯕꯗ ꯑꯣꯖꯥ ꯑꯟꯖꯂꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯥꯈꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯃꯦꯟꯠ ꯑꯣꯏꯅ ꯈꯟꯈꯤ ꯑꯩꯅꯁꯨ ꯀꯨꯏꯕ ꯃꯤꯔꯥꯏꯔꯒ ꯂꯥꯛꯈꯤꯕ ꯑꯉꯥꯡꯁꯤꯗꯤ ꯑꯆꯝꯕ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯝ ꯐꯕ ꯑꯉꯥꯡ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯒ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯅ ꯔꯥꯖꯨꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯧꯔꯒ ꯔꯥꯖꯨ ꯀꯃꯤꯍꯔ ꯍꯥꯏꯅ ꯀꯧꯁꯜꯂꯒ ꯃꯥꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯥꯁꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ ꯅꯨꯡꯁꯤꯕ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏꯀꯣ ꯃꯃꯥ ꯂꯩꯖꯗꯕꯒꯤ ꯃꯥꯁꯦ ꯃꯃꯥꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯅ ꯑꯉꯥꯡ ꯑꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯣꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯇꯧꯔꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯃꯥꯁꯦ ꯁꯦꯟꯅꯕ ꯄꯥꯕ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯕ ꯍꯧꯔꯛꯏ ꯔꯥꯖꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯪ ꯃꯥꯁꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯣꯏꯕ ꯍꯧꯒꯠꯂꯛꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯀ꯭ꯂꯥꯁ ꯋꯥꯔꯛꯇ ꯍꯣꯝꯋꯥꯔꯛꯇ ꯑꯗꯨꯗꯒꯤ ꯃꯟꯊꯂꯤ ꯑꯦꯛꯖꯥꯝ ꯃꯊꯪ ꯍꯥꯐ ꯏꯌꯔꯂꯤ ꯑꯦꯛꯖꯥꯝ ꯃꯊꯪꯗ ꯐꯥꯏꯅꯦꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯔꯥꯖꯨꯁꯦ ꯍꯟꯗꯛꯇꯤ ꯀ꯭ꯂꯥꯁꯇ ꯇꯣꯞ ꯑꯣꯏꯅ ꯄꯥꯁ ꯇꯧꯔꯦ ꯃꯌꯥꯝ ꯑꯉꯥꯡ ꯑꯁꯤ ꯀ꯭ꯂꯥꯁꯇ ꯇꯣꯞ ꯑꯣꯏꯅ ꯄꯥꯁ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯔꯥꯖꯨꯅꯁꯨ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯟꯖꯂꯤꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗꯒꯤ ꯔꯦꯁꯄꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯈꯟꯈꯤ ꯐꯖꯅ ꯄꯥꯁ ꯑꯣꯏꯕꯁꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯔꯥꯖꯨꯅ ꯃꯌꯨꯝꯗꯒꯤ ꯆꯦꯜꯂꯒ ꯑꯣꯖꯥꯒꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯄꯨꯔꯛꯏ ꯔꯥꯖꯨꯅ ꯃꯌꯨꯝꯗꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯕꯣꯇꯜ ꯑꯃꯒ ꯈꯨꯖꯤ ꯖꯨꯔꯥ ꯑꯃꯒ ꯄꯨꯔꯒ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯃꯤꯁꯇ ꯆꯦꯟꯁꯤꯜꯂꯒ ꯑꯟꯖꯂꯤ ꯃꯤꯁ ꯍꯥꯏꯔꯒ ꯈꯨꯖꯤ ꯑꯗꯨꯒ ꯄꯥꯔꯐ꯭ꯌꯨꯝ ꯑꯗꯨꯒ ꯈꯨꯗꯣꯜ ꯄꯤ ꯑꯟꯖꯂꯤ ꯃꯤꯁꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯔꯛꯄꯗꯣ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯍꯔꯥꯎꯃꯟꯈꯤꯗꯅ ꯃꯥꯁꯨ ꯄꯥꯔꯐ꯭ꯌꯨꯝꯗꯣ ꯃꯥꯁꯨ ꯑꯉꯥꯡꯁꯤꯁꯨ ꯍꯔꯥꯎꯁꯅꯨ ꯍꯥꯏꯅ ꯈꯜꯂꯒ ꯄꯥꯔꯐ꯭ꯌꯨꯝꯗꯣ ꯍꯦꯛ ꯀꯥꯞꯁꯤꯜꯂꯤ ꯑꯗꯩꯗꯤ ꯈꯨꯖꯤꯗꯨꯁꯨ ꯁꯤꯖꯜꯂꯤ ꯑꯗꯨꯗꯒꯤ ꯔꯥꯖꯨꯅ ꯍꯥꯏ ꯃꯤꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯅꯝ ꯅꯝꯃꯦꯅ ꯍꯥꯏꯔꯝꯕ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯂꯩꯈꯤꯗꯕꯗꯣ ꯏꯃꯥꯗꯨꯒꯤ ꯃꯅꯝꯗꯣ ꯅꯝꯃꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯑꯟꯖꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯀꯣꯜꯂꯒ ꯀꯣꯟꯕꯤꯔ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯖꯔꯒ ꯀꯣꯟꯁꯤꯟꯕꯤꯔꯦ ꯃꯗꯨꯗꯒꯤ ꯔꯥꯖꯨꯁꯦ ꯀ꯭ꯂꯥꯁ 5 ꯄꯥꯁ ꯇꯧꯔꯕꯅꯤꯅ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯗꯒꯤ ꯃꯥꯁꯦ ꯍꯣꯡꯗꯣꯛꯄ ꯇꯥꯔꯦ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯃꯟꯈꯤꯅ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯋꯥꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯅꯤꯡꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯃꯥꯁꯤꯅ ꯀ꯭ꯂꯥꯁ 5 ꯄꯥꯁ ꯇꯧꯔꯒꯕꯨꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯥꯁꯦ ꯀ꯭ꯂꯥꯁ 6 7 ꯃꯊꯪ ꯃꯥꯁꯦ ꯐꯖꯅ ꯄꯥꯁ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯔꯥꯖꯨꯁꯤꯅ ꯉꯁꯥꯏꯒꯤ ꯑꯟꯖꯂꯤ ꯃꯤꯁꯁꯤꯗ ꯆꯤꯊꯤ ꯑꯃꯃꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯊꯥꯔꯛꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯟꯖꯂꯤ ꯃꯤꯁ ꯅꯍꯥꯛꯀꯨꯝꯕ ꯑꯣꯖꯥꯗꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯅꯍꯥꯛꯅ ꯄꯤꯈꯤꯕ ꯒ꯭ꯌꯥꯟ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯑꯩꯕꯨ ꯁꯦꯟꯅꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯗꯤ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯃꯥꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯦꯇꯔ ꯆꯤꯊꯤ ꯑꯃꯃꯝ ꯏꯔ ꯊꯥꯔꯛꯏ ꯃꯗꯨꯗꯤ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯣꯖꯥ ꯑꯟꯖꯂꯤꯁꯨ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ ꯑꯍꯟ ꯍꯥꯏꯕꯗꯤ ꯆꯍꯤ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯏꯟꯚꯥꯏꯠ ꯀꯥꯔꯠ ꯑꯃ ꯂꯥꯛꯑꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯔꯠꯅꯤ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯕꯗ ꯂꯨꯍꯣꯡꯕꯒꯤ ꯀꯥꯔꯠꯇꯨꯗ ꯏꯔꯝꯃꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯟꯖꯂꯤ ꯇꯨ ꯃꯦꯗꯥꯝ ꯑꯟꯖꯂꯤ ꯑꯗꯩꯗꯤ ꯃꯦꯔꯦꯖꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗ ꯗꯣꯛꯇꯔ ꯔꯥꯖꯨ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯕꯗ ꯑꯩꯅ ꯑꯣꯏꯅ ꯀꯞꯅꯤꯡꯉꯦ ꯗꯣꯛꯇꯔ ꯔꯥꯖꯨꯒꯤ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯨꯗ ꯂꯥꯛꯅꯕꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯁꯨꯡ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀ ꯂꯣꯏꯅꯅ ꯑꯟꯖꯂꯤ ꯃꯦꯗꯥꯝꯅ ꯐꯪꯉꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯉꯥꯡꯗꯣ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯥꯁꯦ ꯂꯨꯍꯣꯡꯕꯁꯦ ꯆꯠꯀꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯔꯦ ꯐꯤꯔꯦꯞ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯄꯤꯔꯛꯄꯗꯨ ꯇꯧꯔꯒ ꯆꯠꯂꯒ ꯂꯨꯍꯣꯡꯕ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯔꯥꯖꯨꯁꯤꯅ ꯗꯣꯛꯇꯔ ꯔꯥꯖꯨ ꯗꯣꯛꯇꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯑꯟꯖꯂꯤꯗꯨ
ꯀꯧꯁꯜꯂꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯏꯅ ꯍꯥꯏꯔꯦ, ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥ ꯑꯃ ꯂꯩ, ꯑꯩꯒꯤ ꯏꯃꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯖꯥ, ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯑꯣꯖꯥ ꯑꯟꯖꯂꯤꯁꯤꯅꯤ ꯑꯩꯒꯤ ꯏꯃꯥ꯫ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯑꯩꯍꯥꯛꯄꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯊꯃꯣꯏ ꯆꯪꯅ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯈꯤꯕꯒꯤ ꯉꯁꯤ ꯑꯩꯁꯦ ꯗꯣꯛꯇꯔ ꯔꯥꯖꯨ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯟ ꯑꯗꯣ ꯐꯪꯂꯦ, ꯑꯩꯍꯥꯛ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝꯒ ꯈꯪꯅꯍꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯑꯣꯖꯥ ꯑꯟꯖꯂꯤꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯅ ꯄꯤꯔꯥꯡ ꯆꯤꯟꯊꯔꯒ ꯈꯪꯍꯟꯗꯕꯤꯗ ꯅꯣꯛꯈꯤ꯫ ꯆꯤꯟꯕꯥꯜꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯃꯣꯏꯗ ꯀꯞꯄꯤ, ꯅꯨꯡꯁꯤꯕ ꯃꯃꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯒ ꯑꯁꯨꯝꯅ ꯃꯥꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯈꯜꯂꯨꯕꯗꯣ ꯄꯤꯛꯏꯉꯩꯗꯗꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ, ꯐꯤꯔꯣꯜ ꯃꯣꯠꯄ, ꯑꯗꯨꯗꯒꯤ ꯐꯤꯔꯣꯜ ꯈꯣꯡꯒ꯭ꯔꯨꯞ ꯋꯥꯎꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯁꯤꯡ ꯁꯨꯅ ꯄꯨꯔꯛꯇꯕ ꯇꯧꯔꯛꯈꯤꯕ ꯑꯉꯥꯡꯗꯣ ꯉꯁꯤꯗꯤ ꯃꯥꯁꯦ ꯗꯣꯛꯇꯔ ꯔꯥꯖꯨ ꯍꯥꯏꯗꯅ ꯃꯥꯁꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯑꯁꯥꯡ ꯗꯣꯛꯇꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯗꯅ ꯉꯁꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯠ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯍꯥꯛꯀꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯅ ꯑꯣꯖꯥ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯀꯔꯝꯕ ꯑꯉꯥꯡꯗ ꯀꯔꯝꯕ ꯒꯨꯟ, ꯀꯔꯝꯕ ꯃꯇꯤꯛ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯕꯁꯤ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯑꯃꯅ ꯄꯨꯊꯣꯛꯄꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯦ ꯐꯖꯕ, ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯁꯦꯝꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯑꯃꯁꯨꯡ ꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ꯫